ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯁꯥ ꯃꯁꯥꯅ ꯗꯥꯏꯇ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯒꯤ ꯃꯤꯅ ꯈꯣꯡꯊꯥꯡ ꯍꯥꯞꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯒꯤ ꯑꯦꯛꯁꯟ ꯀꯣꯃꯤꯇꯤꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯁꯤꯗꯤ ꯉꯁꯤ ꯅꯨꯡꯗꯥꯡꯗꯒꯤ इचे इनाव कुकी कोई सनापति डिस्ट्रिक्ट नागा की लामदा लेबा कुकी कोई दो मशीद की चतोपिखो हयेंग दगी अदु अदा थोपदा अकोई नुंगाई तबा थोपदा सनापति डिस्ट्रिक्ट स्टूडेंट एसोसिएशन की लेखिबा एक्शन कमिटी कंबुदु ना हाई बिसिदी अकोई दाई पुरोय रिस पुरोय नुंगाई दबा थोपलबसु अकोई रिस पाइरोय हाई बिसि मी प्रजा मयाम दा खंगहन बने।